Bharatiya Janata Party BJP Manipur Pradesh ki wangangloi ama oiriba M Suresh Kumar amadi BJYM ki Office Secretary Alex Ningombam Purambagi Thodok adu ngarang numidang pung 8:35 rom ta matamda Imphal West District ki Lampen Police Station na konba Sijo Hospital gi manakta leiba church amagi hajin pham manakta thokibani hairi pau osna hai BJP wangangloi M Suresh Kumar Thodok thofam adugi manak adwaida barada leibani Mahakpu BJYM gi Office Secretary Alex Ningombamna ngarang numidang car amada baragi yum aduda thinba chatpa matamda thodok adu thokibani Masak Khangdaba 4-wheeler tongduna lakpa mioi marina Alex amasung Suresh Kumar na tongduna lakliba gari adu nongmai singdol da khamra matung Khangdaba sing aduna Suresh Kumar bu gari adu sing theraga phuchaibi thabak chathakibani hairi phuchaibi thabak chatharakpaduda Alex Ningombamna khamlubada mahakpu supuram kibani hairi pawsna hai Suresh Kumar amadi Alex puram lehabi paw tabadagi Imphal West District Police amasung Lampen Police kangbu ama thodok thofam adu sangsinki makhoi ani shoktuna leirambadagi police kangmuna kudukta North East leiba Ras Medicity da pukhatuna laikanakibani hairi Suresh Kumar gi mai nakong amasung khu yauna thabaki sarukta asu apal leiba maramna hauji ICU da laikanari hairi aduga LXT thoina khudong thiningai leitre hairi sarak asida thodok u thokro matung Chief Minister N Biren na social media thagalakhiba post amada Khulai Paibasing Khangdaba 4-wheeler da tongnu lakpa mioi khrana BJP Manipur Pradesh ki spokesperson M Suresh Kumar amasung BJYM ki Office Secretary Alex Ningombambu Khulai paiduna hatke torambu thong akan mamong da condemn tauri Makhoi ani hauji aruba film da Ras Medicity da laikanari car amada lakpa Masak Khangdaba Khulai Paibasing adu fanabagi damak hauji tongan famsinda Pak Sanna operation chathaba haure hainasu Chief Minister gi post adu da palli atopa pawgi likhul amada Suresh Kumar amasung Alex Parambagi thodok asi Manipur Pradesh Congress Committee gi youth ki president oina famlan thokraba N Populan Chandram Bayai hairi Serek sida ngarang numidang phayeng leiba N Populan gi mayum da su police kangmuna Populan bu thiba laklam khre haina pau amana hairi adum moinama Populan masagi mayum da leram khide haiba pau amasu police gi phongba pau amana hairi thodoksing asigi mai lena Lampen police na su case ama restart tokre